ꯑꯍꯥꯟꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ KNAB militant singna Kamjong district ki tangkhul khul ahumda drone attack chatharakre yum mai chakre Government asina santi amasung tangdu laitaba puraknaba honari violence thadolasi haina deputy CM na appeal tawrakre Nongmai kapagi thongdokta yaningdaba utuna khunja sing protest tawduna su camp sing relocated tawnaba taksinkhre DC Nasir Lauduna coordination meeting pangthokuna stakeholders sing gi marakta dialogue tawna hankre Amadi Laikhidraba Dikholosu amasung Nelly Sakho gi taratarera suba martyrdom anniversary maugeta pangthokre Kurumjari ISCOM Manipuri pau miyeng tabiriba khwai pumnamukpu taramna oksari hauzik pau sandokna pizari Kamjong district ki Myanmar ga lonaba tangkhul naga singna khundariba choro namli amasung wangli khul singda Myanmar da base tawba militant group kuki National Army Burma KNAB ki cadre singni singnaba singna nauna drone attack sathaduna khul asigi yum kaya mai sakhre hairi adubu thaudok aduda khunja sing asi ana asokapan yawbugi pawdi leitri thajaba yaba paw amagi matungina tha asigi manga amasung 3 kilonaba ahing nongyai matung pung anirom tarakpada KNAB militant singni singnaba singna hairiba tangkhul naga singna khundariba khul sing asida drone attack sathaba haurakhibaga loinana nongmai round kapsinduna attack tawba haurakhibani hairi militant singna satharakhiba drone amasung nongmai ki attack sing aduna maram oiraga khunja kaya saphagadaba mafam singda lanjena ki hairi ngarang Kamjong district ki choro namli amasung wangli khul singda kuki militant singna drone sizinaduna sathakiba attack adu hauji ukhul district ki manung chanba laiba naga khul singda kuki militant singna leptana sathariba attack sing amadi naga village guard singa kuki militant singa nongmai kapna bagi thodok sing thokningai cheraktani panbe yai kumjali singani kunma thoidagi hauna yumlon nariba Myanmar laibakta military coup thokduna political gi charangnaba amasung tangdu laitadaba thoklakpadagi Myanmar gi manungda leiramba kuki community singna illegal immigrants sing oina Kamjong district lisingani kulhumdoi gi November thadagi hauna ain kaina sangsilaktuna khunda sinba haurakibani kumja lisingani kunmari gi me mapanda local MLA na matam adugi chief minister da iba chithi amada Kamjong district ta kuki illegal immigrant lising manga ga chanipan sangsilaktuna leire makhoi singi marakta district administration na kuki immigrant lising manga ga chamago humbudra humdoi gi biometric sing lawba loikhre haina phongdokhiba leikhre Amaromda Kamjong district ki naga khul ahumda nauna kuki militant singna drone attack satharakraba matung security forces singna mafam adugi situation sing kupne yangsenduna laikhre hairi aduga militant singna drone sizinaduna attack sathakhiba choron namli amasung wangli khul sing asida hauji Myanmar romdagi sangsilakhiba kuki refugee lising amaga chawnga rom designated location singda administrative supervision gi makhada sangjafam piduna thamli Hairiba refugees sing asida district administration gi mityeng makhada essential supply haibadi chana thaknaba polam sing ising electricity piduna thamliba mafam singni hairi
BJP na luchingba state asigi popular government asina anauba governance drive amagi makhada state asida santi amasung tangdu laitaba hanjilaknaba akanma mawongda honari community khudingmakna hingsagi thawong sing thadoklasi haiba deputy chief minister nemchak kipgenna ngarang Kangpokpi district ta Sadar Hills Autonomous District Council SISADC sinduna khunja singda pochai yenthokpagi thoram amada phongdokre Sadar Hills Autonomous District Council SISADC na lisangsina khunja singda pochai yenthokpagi thoram sing ase COVID-19 pandemic na maram oiraga lepkhibadagi nauna pochai yenthokpagi thoram ase ngarang pangthokhibani thoram aduda society amadi khunja singda school furniture stationery sport gear farm tools set fertilizer amasung sprayer pump sing yenthokduna district asida mahai masing amasung lau singubagi lamda hena khumang chapsinaba laukhalakhiba khongthang amani deputy CM nemchak kipgenna makha taraduna state asigi haujik paliba popular government asina manung hanjinna lairiba khulsingi khunja sing hakthengnana kanaba pinaba honabani laingaki asengba mapangal ase athapada lairiba sing thong manana chawkhatminaraba data phangani asigumba event asina miyamda nauna sakti piba hogani haina phongdokhi mahangna makha taraduna manipurda haujik lairiba ethnic tension asigi solution purakna bagidamang furup kanglop sing amasung village chief singna nungsi chanana hingminanaba honabada akanba miyeng thamlasi haikhi mahangna makha tana hai aikhoi masel khaibung taba amasung aki akhang leiba makhai chawkhat papurakpa khangamloi santina chawkhatpagi yumbini aikhoi masel punduna tangdu laitaba puraknaba honaminasi haina phongdokhi tungkoina awat apa laitana bagidama mahangna makha taraduna hai school amasung lawmi singda investment tawba asina district asigi future ni government asina inclusive growth lainaba honari citizen khudimangna amata oina punduna chawkhatminanaba honaminasi haikhi SISADC gi chief executive officer James Dogja Pau Haukipna Deputy CM Nemchak Kipgenna grassroots tagi hauduna chawkhat thawrang paikhatnabagi khongthang sing laukhalakpa amasung santi purangnaba honariba sida thagatpa phongdokhi event aduda joint secretary Joel G Haukip ADM Lanmin Lan Simte amasung chief finance officer Hauting Khop Haukip Singsu saruk yakhi Ukrul district ki nongsup ithang thangba sidaida leiriba sina kaithei tangkhul naga khulda kuki militant singna lepalaitana nongmai kapsinduna attack sathariba sigi mayokta akanba mongda yaningdaba utuna ngarang khulla sida leiriba tangkhul naga maitai amasung nepali singna wakat mifam sathaduna kholaw kaya lawkhibaga loinana khulla sigi manak nangna leiriba suspension of operation suda leiriba kuki militant singi camp sing relocate tawduna taksinkhre Sina kaithei sanau long na sinkhiba wakat mifam aduda khongjang loi singna khulla sida kuki militant singna bom yaungna nongmai sing leptana kapsinduna satharakhiba attack sing asina maram oiraga khunja sing laita phom khangdana aki tujungba pokhanduna lagli masina maram oiraga khunja sing lawu singu bagi thabak paikhatpa ngamdana leiri amadi khulla sigi angang amasung mahiroi sing school ka ba ngamdana leiri haina phongdorakli wakat mifam aduda khongjang loi singna stop firing relocate Sioux camps from Naga Hills withdraw Sioux stop terrorizing unarmed civilian haina thaba plate card sing paiduna mari lainaba authorities singda khul asi conflict zone ama oirakpadagi ngakthoknaba honabinaba appeal tawkhi wakat mifam aduda saruk yakhibi model English school sina kaithegi oja amana phongdorakpada suda yawba kuki militant group amana su agreement thugaiduna sina kaithai khulga thangnana leiba langtar singda bunker saduna leisilli mafam asida kuki militant singi camp amasung bunker sing relocate tawgadabani makhoi sing leisinba asina khunja singda aki tujungba phawhalle haikhi mahangna makha tarduna hai mafam asida kuki militant singna thogalliba violence oiba thodok sing asina khul asigi angang singi larik laisu tambada chauna akaiba pibata natana khul asigi mahairoi sing situation asina maram oiraga anxiety ga loinana hingli haikhi
khongjangloisingna government da khul asida santi amasung tangdu laitaba puraknaba honabiu hairaduna sina kaithai khul asidagi khunjasingna tongan ba sector sing maruoina public service amasung defense singda contribution tawri khunjasing aki akhang laitana hingba pami haina phongdoragli tha asigi taruki anganba ayukta kuki National Army Burma KNAB militant singi singnaba singna Kamjong district ki Myanmar ga tainabada lairiba Choro Ngamli amasung Wangli Tangkhul Naga khul singda drone attack sathaduna yum kaya mai thakraba matung ngasi Kamjong district Deputy Commissioner na chair lauduna district mini secretariat ta stakeholder sing maruoina community leader sing civil administration amasung security agency singi marakta dialogue sathahanduna public coordination meeting pangthokre hairi pangthokiba coordination meeting aduda district asigi makok thongba official sing superintendent of police amasung Assam Rifles ki representative sing Tangkhul amasung Kuki organization sing ki representative sing maruoina Tangkhul Nagalong Tangkhul Sanaulong Eastern Kuki Ship Association Kuki Women Union amasung Kuki Students Organization gi representative sing saruk yaki pangthokiba meeting aduna coordination gi mapangan kangkhathanduna dialogue ki platform ama semduna district asigi concern oiriba law and order amasung community sing gi marakta lairiba mari sing session handuna santi amasung tangdu laitaba hanjinaba honabani hairi Laikhidraba Dikholosu amasung Nelly Chakhogi Taratarerak Suba Martyrdom Anniversary United Naga Council gi mityeng makhada Mau Council nangarang Mau Gate Laiba Martyrs Park ta pangthoktuna Laikhidraba singi mafam singda miyamna laisukatuna ikai khumnaba utkhre civil society group sing amasung community members singna saruk yaduna pangthokiba thauramadu L Adari Pastor MBC Kalina Maina invocation prayer tauraba matung laikhidraba anigi mafamda laisu katpa hauki thauramadu United Naga Council Naga People's Organization Mau Council Mau Students Union Mau Naga Women Welfare Association gi representative sing village bodies amasung well wisher singna saruk yaki amadi laikhidraba singi mafamda tumina leptuna ikai khumnabasu utkhi thauramga mari lainana wangangbada United Naga Council gi president NG Lori na phongdokibada martyrs ani ase naga miyam gi damak thawai thakibani asigumba observance asina makhoi singi thauna sing adu nahongna na ningsing hale haina phongdokhe Manipur Police amasung Central Security Forces singna ching amasung tampa ki singnaba mafam singda sathakiba counter insurgency operation singda aina thingkraba lalholo KCP Pripak amasung UKNA gi Kedar Singh phaba ngangkibaga loinana khuchu khulai amasung bomb sing phagatpa ngangkhre hairi official source ki matungina security forces ki personnel singna ngarang aina thingkraba lalholo kanglaipak Communist Party PSC Politburo Standing Committee ki Kedarni haiba Hawam Johnson Maitai Elias Sanatoy Elias Sagai Lamlongai Awang Laikai hairiba miyoi asi mayumdagi phaba ngangkibaga loinana security personnel singna mangondagi Aadhaar card amasung mobile phone ama phagatpa ngamkhre hairi security personnel singna makhatana Sagolban Maino Lerakta sathakiba operation amada Kanglaipak Communist Party PSC Politburo Standing Committee ki nupi Kedarni haiba Salam Ongbi Kongjengbam Karuna Devi Elias Pikpi Phabang Kibaga Loinana Mangondagi security personnel singna seloina lupa lakh taruka 10 nipan ama mobile phone ama amasung Aadhaar card ama phagatpa ngamkhre hairi amaromda security forces ke apunba team amana Imphal West district ki Chingmairong Maninglaikai da chathakiba search operation da aina thingkraba lalholo People's Revolutionary Party of Kanglaipak Pripak Pro gi active Kedarni haiba Wangkhem Rohit Singh alias Angkhai hairiba miyoi asi phaba ngamkibaga loinana
mobile phone ani amadi sel oina lupa lising amaga chamri phagat pangam khre hairi nakalamarom Manipur Police amasung Assam Rifles ki apunba team amana Chorachandpur district ki M Songjel Khulda Sathakiba search operation amada aina thingkraba Kuki Militant Group United Kuki National Army UKNA gi self-style Lieutenant Simon Lan Haukip Chahi Kunithoi Apokpa Thangkhong ga Haukip Ainuzang Village Hanglep Subdivision dagi hairi Security Forces sing aduna makhatana S Kolen amasung Ukhalok Loikhai gi forest area singda sathakiba search operation singda AK-47 rifle ama pistol ama nongmai maru sing hand grenade sing improvised explosive device IED mari radio set ama Maruti Gypsy vehicle amasung smartphone ama phagat pangam khre hairi Khongban Tabams production gi banner makhada puthokpa Rakesh Moirangthemna direction piba Manipur feature film Phawaibi The Goddess of Paddy hairiba film asi lagli India Habitat Center New Delhi da pangthokadaba 18 Habitat Film Festival selection tawrakre film asi national amadi international maming lairaba festival kayadasu uluraba film amani film asi official selection oina 31st Kolkata International Film Festival Kolkata 2025 9 International Film Festival 2026 Thrissur Kerala 2nd Asian Guwahati Film Festival 2026 Guwahati Assam 17 Bengaluru International Film Festival 2026 Bengaluru International Film Festival 2026 Delhi amasung Jury Special Award Northeast India Film Festival Manipur 2026 singda utki film asi Manipura thokpa yamna thohaningdaba thodok law yairamdaida paiduna thamjaba phawai mai tharambagi thodokta yumpham oiba film amani asigumba minungsi laitana sathariba thawong asibu tawbidanaba miyamda appeal tawba film amani film asida maruoiba saktam langliba singdi Raju Nong Y Kumarjit CH Inawi Loitongbam Dorendra Susma Khetri Child Artista Bloomy Khwairakpam Editor da Rakesh Moirangthem Story da Rakesh Moirangthem Somendro Moirangthem Janice Salam Screenplay and Dialogue da Y Kumarjit Co-producer and Production da Design Santi Ras Producer Suraj Khongban Tabam Director Rakesh Moirangthem Singni Loisalakpada maruiba pau amahana thamjari Sina Kamrong District ki Kangkhul Khul ahumda drone attack sathakre room mai chakre Government asina shanti amasung tangdu laitaba puraknaba honari violence thadokasi haina Deputy CM na appeal tawrakre Nongmai kapagi thodokta yaningdaba utuna khunja singna protest tawduna su camp singni rocket tawna batak singre DC na chair lawduna coordination meeting pangthok tuna stakeholders singgi marakta dialogue tawna hangre Like
Fazaba Dikholosu amasung Nelly Sakhogi Taratari Raksuba Matudal Anniversary Maugeta Pangthakle.